right-minded over people khara select tauge haina expansion lakspani ko aduiduga akhoi process na makhal ani thokna laigani first telephonic round of interview habdi hauzi akhoi bani taurishi second subadana personal interview ko if kaigumba telephonic round of interview da select phangba targadi personal interview tawba yani understand tawbra okay okay Mr. Adudi business ka may na question khara hangge okay first question da Mr. gi wakhalon da business habis kaino business habja yes business habja kari pot akoina yolaga hayawite okay customer ka bot chai ko yon thon jin tawbuji okay customer da pot yolaga sendong phangba ko okay business ama lairaga di Mr. product laigani service laigani ko product and service da akoina manaba value da generate tawraga profit phangbasne ba akoina business has okay next question da asset ka liabilities ka khena badi khangbra Mr. except ko liability ga asset and liabilities khangdraga su khangde dum haibiu ko Mr. khangri okay okay Mr. example loina harge som da hen understand tawningai gi songi vein ama laire khalloba vein se isagi darkar matung ina isagi pocket agi paisa lawthoaga thau halaga sijinayeba college chapabu oiro koiba chapabu oiro shopping chapabu oiro smaina use taweba sisina khona liabilities haiga khangnayeba liabilities haiga di isagi pocket agi paisa chapa ko ben se mo khona asset ta convert tawraseba ben service thadokpa inti jai mina waiba lakpado ben sigi pocket ta mating dagi isagi pocket ta some amount khara changakpa sisina akoina asset haiga khangnayeba understand tawbra okay adudi hozi Mr. gi yum sa isagi yum sa asset oidora liabilities oidora liabilities oideba asset ta convert tawge di kamain tawgani yum shi except the gami odudi koin gari thado tawbu udendra okay rent kumba sando di ko yum shi laijaba rent kumba ka amani sando ga di paisa lakani ko okay last question da investment ga startup cost ka gi khena wadi khangbra Mr. investment na paisa thata ba oire ko aduga yes adu amadudi ai kayanu khangbre okay Mr. khona investment gi tam se lakhraga di paisa se in terms of crore da lakani ko habdi Mr. na State Bank of India SBI Bank ta hire ko SBI Bank ta 1 crore natraga 2 crore thadare khandiyo ba thadai ga paisa dugi matung inna Mr. na bank ta chakkera chatloira lakfam thokpa interest for amount khara lakni dana sisina khoina invest tawba hire ga khangne ba paisa thadaraga on pa do paisa na ko startup course hire di Mr. somna college startup matamda hire ko college karam da admission tawrangani to uniform laiba lairik laiba registration tawba form fill up tawba to college karba loirba matungda admission tawge kasu yade ko sisina somgi startup course hire khangnayeba habdi somna tamgadoriba line dugi matung inna darka oiba machakni ba paisa tingna doriba si understand tawbra kaya okay Miss Mirinda na di business ki matangda kai haibiramge mata aina hangbade ma do khangoi noina interview lo khola batungda hai khangakani khogane na hai pa aina adu maru e poaching do kai cha kuma khoina kamai to ko de hamda ma moina hai pa matungina to da mi khog de hai pa okay adudi Mr. akhona tawriba business e kamai tawwe habdo ai chawra na haige ko Mr. akhona tawriba business e global business ni ko abdi 100 plus country ga tied of tawwe adugi shumathakta branded and company shumyam ama lai ko aduga
e-commerce platform da su taweba internet online da business haragadi Mr. Education qualification talent laiba skill laiba darka oide ko if isana sida 4 to 5 years fazna work toba taragadi tha amada 40 to 45 lakhs tan ba ya ba earning potential ne ba lairis understand tawbra kai okay